North Korea na Ngamkhei Lansinna drone sing Paisillakpagi warning Oina South Korea gi warplane na Kapthaba Houkhre. North Korea gi drone na laibak ani asigi Ngamkhei Lansinna South Korea rom da Paisillakpabu North Korea gi maiki dagi akanba maral sibaga loinana North Korea gi mathakta section wapam phongdokpagi thawong oina Seoul gi military sing na warplane sing season aduna North Korea gi drone sing Kapthaba Houkhre haina local media gi report amada phongdorok le. Handak North Korea na thazilakliba drone sing asi chahi asigi oina de ahan boina South Korea gi airspace ta landarakpagi khudam ama oina changsilakpane. North Korea gi thawong asimag UN na nauna North Korea gi mathakta thamkiba anauba khulai sing changyeng tawdabagi wafam adu thugaiduna chatharakhiba khongjang ne. South Korea gi Joint Chief of Staff JCSK maikaidagi phongdorokpada ahan boina North Korea gi mi yaudaba aerial vehicle drone singna South Korea gi Ngamkhei paringda lansilakiba du ngarang ayuk pung 10 minute kunmanga rom tabada Seoul gi military singna detect tawba ngamkhei khudakta madugi chapchaba paukhum piraduna South ke witeri warplane singna drone singa du Kapthaba hokhibane drone kharade crash tahonba ngamkhi haina phongdorok le. JCS ki official na reporter singda pirakpa paw amada hai North Korea na laukhlagliba khongthang asimag Seoul gi airspace ta landaba horakpani haibase tasyeng na chumlaba wafam ne. Khudakta South Korea gi laingak na laibak asige nongthaki lanmi singda paisilagliba drone sing adu kapthanabage ingit pirakpaga loinana Seoul gi fighter jet amade helicopter sing sisinaduna paisilagliba drone sing aduda attack chathabada drone manga kapthakiba ngamkhibane. Drone sing adugi manungda amade laibak asigi konung manak yauna paisilaki haire. Yonhap News Agency na pirakpa report amada hai Seoul gi warplane KA-1 na yamna light oiba aircraft attack chathaba hokhe maduda drone ama Huweng Seoul County gi manakta kaiduna tasinkhe. Seoul gi military sing na drone sing kapthakraba matungda lemhoriba drone sing adu makhatana Seoul da attack tawnaba laisenbra natraga makhoi gi maramdam tana paikhibra haibadugi matangda de chapchaba wafam phongdorokhi de adubangpo ngarang Seoul na chathagiba defense strike adu khwaidagi kanba mawongda chathaki haina phongdorokre. Thogdok asigi matungda South Korea gi lanmi sing na makhoi gi tongan ba mi yauba warplane amade mi yaudaba drone sing sizinaduna laibak asigi awang thangbada leiba military demarcation line da kupna ngak senduna leikhi amade chapchaba thorang sing paikhatuna mathau pangthoki haire. JCS ki official na makhatana phongdorokpada laibak asigi lanmi sing na yeknaba singgi lan gi khudong chaba lawgadaba mafam sing photo lawduna makhoina chatharagliba thabak thawong sing kupna yengsinbagi thorang lokhatkre. Makhoi gi lanmi sing na sigumba yeknaba oidiba Korea na thazilakliba khongthang sing chapchana mayoknanaba Seoul gi lanmi sing na matam pumbada sem saduna leide haina su JCS ki maikedagi phongdorokre. China na Taiwan pang na warplane humbudraga mathoi jahaz taret thajinduna kihankre. United States ki chahi gi oiba defense budget ta Taiwan gi damak senpham kaya kaithokraba matungda asawba phongdokpo ina China na haukiba pungkun mari sigi manungda Taiwan gi maikaida warplane humbudraga mathoi amasung lan gi jahaz taret thajinduna kihanbagi thabak chathakre haire. China da paliba communist ki makhada amukta leiraktaba amasung maromdom shasan tawjaba democracy chatpa Taiwan da China na threat tawbagi chang ase haukiba chahi kharasida yamna hengalakle. Taiwan asi China gi saruk amani haina claim tawba maramna China gi People's Liberation Army PLA na yamna toina lan gi jahaz thajilakba amasung warplane sing paihanbagi thabak chathare. Taiwan gi National Defense Ministry na phongdokhiba matungin na ngahan ayuk pung 3 tabadagi ngarang ayuk pung 3 phawbugi manungda China na Taiwan Strait China amasung Taiwan khaidogliba samudra sarukke official oidaba ngamkhei lanthokduna warplane sing paihankhe. China na paihankhiba plane sing dugi manungda J-16 fighter jet 19 J-1 fighter jet 18 Sukhoi 30 fighter jet 3 amasung drone sing yaukhe. China gi thoksiladu Taiwan ge kangphalda base tawba missile system amasung navy gi jahaz sing na kupna yengsinkhi haire. United States amasung Taiwan na irang sagatpa amasung khanaba horakpa duge paukhumni haina Chinese PLA ge Stern Theater Command ge spokesman si na thadokhiba warol amada haikhe. PLA na makhoina tawribasi Taiwan gi akoibada leiba samudra sarukta joint combat patrol amasung joint strike drill sing tawbani haina phongdokhe.
US amasung Taiwan irang sagatuna khatnaba hori haina sina charge tawkhibadu US ke defense budget ki matangda ne US na defense ke kharsa bill lauthokpada China asi strategic singnaba mani haina phongdokhe masina maram oiduna Indo-Pacific lamdamda Taiwan ga security gi mateng pinabagi chang henganaba masung defense technology sem saba made logistic ki matangda India ga su hena mateng pinanaba wafam sing thamkhe United States na Taiwan da support piba matamda China na achoba military exercising tawduna paukhum hek pi re chahi sigi August thada su US ki House Speaker Nancy Pelosi na Taiwan da lakpa matamda China na yamna chawna live fire military exercising tawkhe aroi bada tabi di bapum namak po thagat jare